Beetroot ki matangda kanabsing mayam puna khangminasi. Beetroot haiba mana masingi oiba mara makhal ase salad ki semnanaba machan ama oina lainai. Adubu beetroot asida iron, potassium, calcium, vitamin A amasung vitamin C marang kaina yawi. Chinjak makhal asi sizinaraga hakchanggi manungdagi mapanda fatta haudigi saruk puthorakpada mateng oi. Masina chaba thakpa tumhanbagi thabaktasu mateng oi. Hakchangda I watpa faghathanbada achauba mateng oi. Hakchangda sonthaba phali amasung singni naurigi mapangan kankhatalei. Chinjak makhal asi hengna chaba yai natragana mahi oina lauraga thakpa yai. Masigi mahi asi gallbladder ge lainada yamna kanhalei. Masida iron marang kaina yawi maramadana yamna thuna angangba igi saruk piba ngami. Cancer gi apong mafawba hanthanba ngambagi sakti yawi. Mayam punamak yai familiar say.